Jari, मैं पुनः Council of Higher Secondary Education अखोगी class 12 हाई तारीख को अखोगी मणिपुर की class 12 की 24 February Monday नमिता तौगदब एग्जाम आई सब्जेक्ट तुमक्ति मेंशन तौद्रे अदुबु 24 February Monday नमिसे सिगी नमिसिदा माय मागी zodiac sign मैम सिना तौगदब अदुम थबक सिंगदुनी एरिस राशि अखोइना मयामना मेष राशि एदना खंगनाबदो मदुगिदी कई तौरमदगेदा चलमदायदा अंगांग नुपी मचा अमदा एनी वेजिटेबल अमा दान तौरम हाबनी कोबी एम पीगेरा कैरोट पीगेरा थबी पीगेरा एनी याइको माना चाबा याबा पोट अमख भेज ओइबा पोट अम हंगाम पुलम पीरसु याइ नुपी मचा अमदा मदु पिरमो एरिस राशि Taurus की दी कहीं डोनेट राइस है बनी चेंग खरा मिंगोन दान तौर बनी चेंग खरा लौरो मी अमदा चाव पिजा थो यारे को Taurus की दिना वृष राशि की अदुगा जेमिनाई सिदी नुपी कांगू की दी हम लारे मरमदी नते उनारे कहीं अखोगी जेमिनाई से सिगिना मांगू पोपी ममादा अखोगी चीनी अंगांग बजे कितंग पिजरमबको नान इनबिरमसु याइको अदो लाइबक थिबा इमा लैगिदबना चिंबा यारगसु नत्रगा लैमिनदबा अदुमना सिमु वारगसु को हॉस्टल द बोर्डिंग द लैबा कांगुसु थिदि मा दै लामना लेरगदि कदौरे ना अखोगी चीनी मचेत अमा एनी नंगी दुद लैबा वार्डन दनि खंगे इमागा लेंगा ओइनी खनबा इमा गुम्बी हाई तारे को मदईदा दान तौरो कई हॉस्टल लेबा कांगबू याम हंगे दु ममा मपादी की मोतदी एग्जाम हॉल द सोइन चलमगनी अदु चपदु द गेट पिजरसु याइ को ममा अदुमा कैंसर अखोगी कर्कट राशि को कर्कट राशि सिदि कदौरे इसिंग द संगोम हैदरम हाबनी संगोम न खिदंग सम ग्लास में खरा तौरो मनत्रसु खिदंग खग याइ को अदुगी संगोम दुन इसिंग द एनी वाटर द बकेट ता हिदगेरा टब ता हिदगेरा ड्रेन दा हिदरमगेरा तुरियन दा हिदगेरा पुकी दा हिदगेरा पाम तौरो कैंसर दु मथंग दा लियो दी कइनो संगोम से नंगु पोकपा पादा नत्रगा नयाम बदोरसु याइ नबुंग दोरसु याइ को मपा लेतबा कांगबुगिना मबुंग मयाम्बा अदगी मखुरा मपा का लेंगा ओरगदबा मियोइसिंग नत्रगा मपागी ममानबसिंग ओइबसिंग देखतेमग याइ मदुदा सब तौर मोबनी नंगना सेमगा संगोम पिथामबको अदुमा अदो हॉस्टल द लेबा कांगबुसु एनी नगी कुकनी खंगदे कइनोनी खंगदे लैबा मयामदुदा नुपा अमदा पीरोको ख्वाइदगी अहल ओइबा म खल्लो चाही ख्वाइदा याम नोइ लै मयामदुदा अदुदा डोनेट तौर बिरगो अखोगी कइना राशि सिदी कइनो सगोला अंगौबा हाइना थोकपनिको सगोला हाय अंगौबदो मदुगिदो खरा लैरो अदुगा टेम्पल अमदा दान तौ हाइबनी हॉस्टल लेबा कांगबुगिना ममाना तौबिरो अदुबु मदुगी फोन सिदी फंगबा नत्रगा फंगदबा दुदी खंगद्रे मसानादि तौ हाइबनी at least 10% 20% दोसु फंगनबा ममाना दुम तौबिरो खुदोंग चादबा कांगबुगिदिको मसानादि तौजौ हाइबनी लिब्रा कांगबुगिदी कइनोयदा अखोगी nga hapa chapumada ngamugumba chapumda yosu yaiko aduda chieng khara thadaramo chieng maru ani humko aquarium chu aquarium nga leibodo chapuda ga yokosu lei aduda dum chieng marum thadaramo aquarium leiba kangbu chu chieng marum thadaro like suklai lei thaba kangbu di ngamura akrara nga chik la leiruro madu yokpa chapuda da chalamda da chieng marum thadaram libra gi ko adagi Scorpio kangbu di yubila dudo mahana leisalo parka salamdai matamdoda yubila du se ising lang thom throw a coconut ladu into water ko yubila du ma ising da thadaramba Sagittarius hoyi Dhanu Rashi Kori maselam khang nang na tumba phamungdo
ꯃꯗꯨꯒꯤ ꯃꯈꯣꯡꯗꯨꯗꯩꯗ ꯅꯜꯂ ꯊꯅꯝꯃꯨ ꯍꯥꯏꯕꯅꯦꯕ ꯀꯣꯔꯤ ꯃꯆꯦꯠꯁꯦ ꯀꯣꯔꯤꯒꯤ ꯕꯖꯥꯔꯗꯒ ꯊꯣꯛꯄ ꯔꯥꯎꯟ ꯔꯥꯎꯟ ꯃꯆꯥ ꯂꯩꯕꯅꯤꯀꯣ ꯑꯗꯨ ꯆꯞꯈꯥꯏꯔꯒ ꯃꯔꯤ ꯊꯣꯛꯑꯁꯨ ꯌꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯀꯣꯄꯔ ꯋꯦꯌꯔ ꯑꯃ ꯃꯇꯠ ꯃꯇꯠ ꯀꯛꯑꯁꯨ ꯌꯥꯔꯦ ꯀꯥꯡꯊꯣꯟ ꯅꯪꯅ ꯇꯨꯝꯕꯗꯣ ꯊꯥꯡꯒꯠꯂꯣ ꯀꯥꯡꯊꯣꯟ ꯃꯈꯥꯗꯨꯗ ꯀꯣꯄꯔꯗꯨ ꯅꯝꯁꯤꯜꯂꯝꯃꯣꯕꯀꯣ ꯍꯣꯔꯦꯟ ꯍꯜꯂ ꯂꯧꯊꯣꯛꯄ ꯌꯥꯏꯀꯣ ꯑꯗꯨꯃ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯌꯥꯏ ꯅꯪ ꯇꯨꯝꯃꯤꯕ ꯕꯦꯗꯇꯨꯒꯤ ꯃꯈꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯜꯂꯒ ꯊꯝꯃꯝꯃꯣ ꯀꯦꯄ꯭ꯔꯤꯀꯣꯟ ꯀꯥꯡꯕꯨꯁꯤꯗꯤ ꯂꯨꯄꯥꯒꯤ ꯃꯆꯨꯝ ꯊꯥꯛꯑꯒ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯆꯥꯟꯗꯤꯒꯤ ꯃꯆꯨꯝ ꯊꯥꯛꯑꯒ ꯆꯠꯂꯣ ꯍꯥꯏꯕ ꯃꯤꯟꯁ ꯅꯪꯒꯤ ꯊꯛꯅꯅꯕ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯗꯨꯗ ꯂꯨꯄꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯂꯨꯞꯊꯣꯛꯄꯔꯥ ꯑꯗꯒꯤ ꯅꯪ ꯂꯤꯛꯇꯨꯅ ꯇꯛ ꯇꯛ ꯇꯪ ꯂꯨꯞꯊꯣꯛꯄꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯥꯟꯗꯤ ꯀꯣꯟꯁꯥꯡꯗꯒꯤ ꯂꯩꯕ ꯆꯅꯤꯡꯅꯆꯤꯡꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯇꯠ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯤ ꯃꯆꯨꯝꯗꯣ ꯑꯗꯨ ꯊꯥꯛꯑꯒ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯑꯗꯨꯃ ꯂꯩꯔꯦ ꯑꯦꯀ꯭ꯋꯥꯔꯤꯌꯁ ꯀꯨꯝꯚ ꯔꯥꯁꯤꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯌꯨꯝꯗ ꯂꯥꯛꯄ ꯍꯦꯜꯄꯔꯅꯆꯤꯡꯕꯁꯨ ꯌꯥꯏꯀꯣ ꯃꯣꯏꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯪꯒꯣꯝ ꯈꯤꯇꯪ ꯑꯣꯐꯔ ꯇꯧꯔꯝꯃꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯁꯪꯒꯣꯝ ꯂꯣꯜꯂ ꯄꯤꯊꯛꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯃꯨꯜ ꯇꯥꯖꯥ ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯠ ꯃꯆꯥ ꯃꯆꯥ ꯊꯣꯛꯄꯗꯣ ꯑꯅꯤ ꯑꯍꯨꯝ ꯇꯧꯔꯒ ꯂꯦꯕꯔꯗ ꯍꯥꯏꯕꯅꯤ ꯑꯦꯅꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯃꯗ ꯃꯤꯁꯇ꯭ꯔꯤꯗ ꯑꯣꯏꯒꯦꯔꯥ ꯂꯝꯕꯤꯗ ꯊꯕꯛ ꯁꯨꯔꯝꯕ ꯑꯩꯈꯣꯏ ꯖꯣꯕ ꯀꯥꯔꯠꯀꯤ ꯁꯨꯕꯁꯤꯡꯗꯨ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯊꯦꯡꯅꯕ ꯑꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯄꯤꯊꯛꯑꯝꯃꯁꯨ ꯌꯥꯏ ꯃꯤ ꯑꯃꯈꯛꯇꯪꯗ ꯄꯤꯔꯁꯨ ꯌꯥꯏ ꯅꯪꯅ ꯃꯤ 10ꯗ ꯄꯤꯔꯁꯨ ꯌꯥꯏ ꯑꯗꯨꯒꯤꯗꯤ ꯌꯥꯗꯕ ꯂꯩꯇ꯭ꯔꯦ ꯇꯧꯕꯇꯕꯨ ꯂꯦꯕꯔ ꯑꯣꯏꯕ ꯑꯃꯗ ꯅꯨꯃꯤꯠꯁꯦ ꯁꯪꯒꯣꯝ ꯁꯔꯞ ꯇꯧꯔꯝꯃꯣ ꯍꯥꯏꯕꯅꯤ ꯄꯥꯏꯁꯦꯁ ꯃꯤꯟꯅꯔꯥꯁꯤꯒꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯆꯠꯂꯝꯗꯥꯏꯁꯦ ꯅꯪꯅ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯠ ꯈꯤꯇꯪ ꯁꯪꯒꯣꯝ ꯑꯐꯝꯕꯗꯣ ꯁ꯭ꯄꯨꯟ ꯑꯃ ꯆꯥꯔꯣ ꯅꯪꯅ ꯍꯩꯅꯗꯤ ꯍꯥꯏꯔꯒꯁꯨ ꯆꯤꯅꯤ ꯍꯥꯞꯆꯤꯜꯂꯒ ꯆꯥ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯀꯔꯠꯇꯣ ꯆꯥꯔꯒ ꯊꯣꯛꯑꯣ ꯃꯤꯟꯅ ꯔꯥꯁꯤ ꯍꯥꯏꯔꯤꯕ ꯔꯥꯁꯤ 39ꯁꯤꯒꯤ ꯗꯥꯎ ꯌꯥꯅꯕꯁꯤꯡꯁꯦ ꯂꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯁꯤꯡꯗꯨꯒꯤ ꯐꯪꯅꯕ ꯃꯗꯨ ꯄꯥꯡꯊꯣꯛꯄꯤꯔꯣ ꯃꯁꯤ ꯄꯥꯡꯊꯣꯛꯑꯒ ꯅꯪꯒꯤ ꯂꯥꯏꯐꯀꯤ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯃꯈꯛ ꯑꯣꯏꯗꯣꯔꯤꯕ ꯄꯔꯤꯈꯥꯅꯤ ꯍꯟꯗꯛꯀꯤ ꯄꯔꯤꯈꯥꯁꯤꯀꯣ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯦ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯑꯣꯏꯒꯦ ꯍꯥꯏꯁꯦ ꯍꯟꯗꯛ ꯗꯤꯁꯥꯏꯠ ꯇꯧꯗꯣꯔꯤꯅꯤ ꯃꯁꯤꯗ ꯗꯥꯎ ꯌꯥꯕ ꯑꯃ ꯑꯣꯏꯗꯅ ꯑꯐꯕ ꯂꯥꯏꯟꯗ ꯆꯠꯄꯗꯨ ꯉꯝꯅꯕꯒꯤꯗꯃꯛꯇ ꯅꯣꯏꯗ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯕꯨ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯃꯪꯒꯣꯜ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯗꯣ ꯃꯗꯨ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ